ꯄꯣꯠ ꯂꯧꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯏꯍꯩ ꯍꯩꯅꯗꯕ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯅꯦ ꯏꯁꯦ ꯄꯥꯛ ꯂꯩꯔꯝꯃꯣꯏ ꯍꯥꯎꯇ꯭ꯔꯦ ꯗꯥꯏꯂꯣꯛ ꯐꯥꯎꯇꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯈꯨꯟꯗ ꯆꯠꯁꯤꯔꯣ ꯍꯣꯔꯦꯟ ꯊꯝꯕꯥꯜ ꯀꯣꯟꯅꯕꯗ ꯃꯥꯏꯁꯦ ꯈꯔ ꯊꯥꯅꯕ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯅꯃꯥꯏꯗꯣ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯊꯥ ꯂꯩꯔꯗꯨꯗꯤ ꯈꯨꯟꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯀꯩꯅꯣ ꯑꯁ ꯑꯣꯟꯊꯣꯛꯄ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯍꯣꯔꯦꯟ ꯊꯝꯕꯥꯜꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒꯅꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯥꯏꯁꯦ ꯈꯔ ꯊꯥꯅꯕ ꯍꯥꯏꯕꯅꯤ ꯏꯀꯥꯏꯔꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯗꯥꯡ ꯈꯔ ꯊꯥꯗꯕ ꯍꯩꯒꯗꯧꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯍꯩꯅꯁꯨ ꯁꯨꯝꯒꯗꯧꯅꯤ ꯑꯁ ꯍꯧꯔꯦꯅꯦ ꯃꯥꯏ ꯗꯥꯏꯂꯣꯛꯁꯦ ꯃꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒ ꯃꯆꯤꯟꯁꯤꯒ ꯄꯥꯟꯅꯔ ꯊꯥꯖꯟꯗꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯨꯛꯈꯨꯅ ꯊꯥꯗꯣ ꯀꯥꯕ ꯅꯪꯒꯤ ꯆꯥꯃ ꯀꯟꯕ ꯉꯝꯕ꯭ꯔ ꯊꯥꯗꯣ ꯍꯣꯏ ꯅꯪ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯔꯤꯃꯛꯁꯨ ꯅꯪ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯒꯦ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨꯅꯦ ꯅꯪꯅ ꯌꯦꯛꯀꯗꯧꯕ ꯅꯠꯇꯦ ꯆꯠꯂꯣ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯇꯣꯔꯦ ꯅꯇꯩꯃ ꯆꯦꯛ ꯆꯪꯈ꯭ꯔꯤ ꯑꯩ ꯑꯗꯨꯒꯅꯦ ꯈꯥꯕ ꯋꯥꯔꯤꯁꯤꯗꯅꯦ ꯅꯪ ꯑꯩ ꯆꯦꯟꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯀꯤꯒꯗꯕ ꯅꯠꯇꯦꯗ ꯁꯦꯅ ꯃꯌꯥꯗꯨꯗ ꯅꯝꯕꯗ ꯃꯔꯣꯟ ꯊꯣꯛꯑꯔꯣꯏꯗꯧꯅꯤ ꯁꯦꯅ ꯌꯥꯗꯕ ꯃꯇꯥꯡ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦꯍꯦ ꯁꯦꯅ ꯌꯥꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝꯁꯤ ꯊꯝꯃꯤꯁꯤ ꯊꯝꯃꯝꯒꯗ꯭ꯔꯣ ꯌꯥꯗ꯭ꯔꯒꯅ ꯊꯣꯛ ꯂꯣꯏꯁꯟꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯗ ꯑꯗꯨꯝ ꯂꯩ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯅꯌꯨꯝꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯕꯨ ꯇꯥꯃꯣꯅ ꯃꯍꯥꯎ ꯇꯪꯗꯅ ꯂꯩꯔꯤꯗꯣ ꯐꯔꯦ ꯊꯝꯃꯦ ꯇꯥꯃꯣ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯊꯥ ꯊꯥ ꯇꯃꯣꯡꯗꯣꯟ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯀꯣ ꯃꯦꯗꯤꯌꯥ ꯑꯦꯞꯇ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯊꯤꯟꯕꯤꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣꯕ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣꯕ ꯃꯃꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯔꯥ ꯍꯥꯏꯒꯅꯣ ꯅꯪ ꯑꯩ ꯏꯃꯥꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯈꯤꯇꯪ ꯑꯆꯧꯕꯗ ꯂꯩ ꯂꯦꯝꯕꯤ ꯀꯧꯏ ꯁꯥꯊꯣꯏ ꯕꯕꯥꯅ ꯅꯥꯕꯣꯛ ꯇꯧꯋꯦ ꯂꯩꯔꯣꯏꯒꯤ ꯅꯪꯗꯤꯅꯦ ꯃꯤꯅ ꯋꯥ ꯉꯥꯡꯉꯒ ꯍꯣꯏ ꯇꯥꯔꯒ ꯂꯩꯌꯣ ꯕꯥꯕꯣꯛ ꯑꯣꯏꯔꯒ ꯂꯩꯌꯣ ꯀꯧꯕꯤꯔꯛꯀꯅꯣ ꯑꯝꯇ ꯊꯝꯕꯥꯜ ꯉꯥꯏꯈꯣ ꯍꯥꯏꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯁ ꯊꯝꯕꯥꯜ ꯅꯪꯁꯦ ꯄꯪꯆꯥꯎꯗ ꯁꯥꯎꯋꯤꯉꯣ ꯑꯩꯅ ꯄꯪꯏꯪꯗ ꯏꯪꯗꯩ ꯉꯥꯏꯈꯣꯅꯦ ꯃꯤꯅ ꯑꯩꯒꯤ ꯏꯇꯨꯁꯦ ꯅꯨꯡꯁꯤ ꯀꯣꯏꯖꯔꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯥꯎꯒꯠꯇꯕꯤꯗ ꯄꯪꯏꯪꯗ ꯏꯪꯙꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯀꯩ ꯂꯩꯅꯥ ꯅꯥꯔꯖꯥꯠꯅꯣ ꯉꯁꯤꯗꯤ ꯈꯪꯅꯤ